Strait of Hormuz US military na Iranian traffic pu block tawani Haukhre US ki Iran bu defeat tawbagi plan kaya da mai pak pangam prakanda ngasi US ki mai gete kya na over strip am oina Strait of Hormuz Iranian traffic pu block tawbagi operation si paikhatlaki but masigi operation se lebak kaya na US ta amuk join torakani habedudi kanana su khangmangamdri UK prime minister ki mai gete giti makhoi Iran war da join tawroi but diplomatic talk through the makoi Iran ga yana pragna bakona gani Haukhre France Italy Canada amadi Australia su America gi war preparation da masa pu lapna thamnari China di masiki conflict sigi yamna maru eba khilari ama oina launari maramdi Iran gi 90% oil China da chatli aduna China di lambi sita matam pumbagi oina open oiduna lei amadi tunga su laigani haina warning tawaki Iran gi 170 dagi hen balaibak singa business relation lairi aduna US na magi blockade ki prabhav kayam yamna tahan bangam gatra Strait of Hormuz ta lakpa vessels punamak US ki authorization natana chatpa piroi Haukhre masi US ki sakti use to bagi anauba pambai ama oina US na lokhat lakpa se Iran gi maige digi kari reaction lakpa madudi war gi anauba phase asida amuk beden tabatai Iran war da US na ceasefire gi talk ta amuk hanna failure oirabagi tungda lokhatliba war gi anauba tactic sina kayam success oigadoribra masi Iran gi khwang thude pangam gadoribra international water da vessels singi movement ta US ki restriction impose torokpabu piracy da chanba illegal act amani haiduna Iranian armed force na Haukhre US ta ayuki pung tara dagi Iranian ports singda changlak pamadi thorakpa maritime traffic punamak block tawani haina US military na Haukhre Washington gi maximalism henjinba shifting goalpost amadi blockade ki maramna Pakistan talks fail oibani haina Iran gi foreign minister Abbas Araghchi na Haukhre Hezbollah ka fighting chat tharingai kanda Israeli army na South Lebanon gi Marub area da bombing toba kanda arik padami mari sikre loinana bint Jebel town da changlak papunamak pu Israeli soldiers na seize tawkhre US na lawrukliba anoba khongthang asina Iran da yamna chawba economic blockade amadi soidna oiragani maduna Iran masa mathattana surrender tawnbagi upayama oiribra Media sources ki according asi Pope ki maigete ki Iran war against the war left naba appeal thamakhre but US President Trump ki maigete ki Pope ki wada thoine lokhite Trump ki Hormuz blockade ki anaupa threat asina war kankat hanbagi maramamo oiragani University of York ki political scientist Chris Featherstone na Trump threat of the blockade na tool ama oina Iran ga negotiation da use story Trump na Iran di cards amata supaidri aduna Iran da blockade ki attempt sina Iran amukhanna pressure piduna negotiation da US ki goal sing da comply oiragani Israeli attack da Lebanon gi sibagi masing 2089 sukre haina country ki health ministry na Haukhre Israel nang misam sing hatlaga nangi apamba chip tauna bo hotnaribra nangbo maral chitrapa misam singi thawai ki mahutna nang malem sida kayam nungai ne hinki ge khaliba nang kadai tiki horakpa karam lam machet ama phangkiba punama kauraga nang hojik su lamgi khorang ba koktribra nang malem gi laimai thaksida karamba jatno haibase malem na adum yengaga leiribra nongmati malem pummana nangi mayokta loisinbagi thorak loidra khalbra video sigene matang sita loijere video sibo adom na pembiragati like amati share copy gono loinana channel sibo hanba thengna bego aragati subscribe to you thank you